Incredible Story Manipur ngasisu aigi nuksiraba viewersinggidamak 1978 ta release tawkhiba action comedy the best tawba Jackie Chan gi Drunken Master gi movie puduna laksari. Movie asina phangkhiba rating khara pallabada IMDb rating da 10 gi manungda 7.4, Rotten Tomatoes ta 81%, Metacritic ta 68%, Google users na 90% like pikhiba movie amani. Phare adudi mayam matam manghandabida movie romda oina mai onsilasi. Hello mayam, ngasidi mayam da 1x bet ki matang da khara haijaramgi. Adom na masana singda bet tawbagi thiriba oiragadi masida changbiu aduga live match amasung casino asi seasonal 1x bet asida yamna chawba masana singjauri football, basketball, e-sport amadi maru oina cricket ni. Ngasi aina mayam da hujik ucharakadoriba si India amadi England anigi test series asida mataw karamna thabagi haibadu ucharake. Ahanbada cricket ta changsilasi, ani subada match adu khallasi. Aduga aikoina karambana ngamgani haibadu khallasi. Aigi oinadi India asi khalle. Aduga lupa chanipan amasu India da thare. Masi sananabagi damak ahanbada aikoina account ama hangba mathau tai. Adubu masi yamna laiba amadi yamna thuba haibadusu oi. Anauba sanaroisinggi damak lupa lising homphumanga amasu bonus oina aigi promo code asi sijanaduna changba matamda phangbagi khudongchaba adusu leiri. Haujingmak matam manghanbiraganu link adu comment da yauduna leirabani. Masana asidagi mai pakpa haibadusu oibiro. Movie asina horakpada aikoida Thunder Lake haina khangnaba nupa amana magi yamna aronba mafam amada changkhiba adu aikoida ulai. Hairiba mafam asida mahakna letter amabu thengnarami. Leiramiba letter asida boxing championship Charlie bu hatlo haiduna iduna leirami. Thabak asi tawnabagi damak mana paisa kharasu phangadoribani. Maram asidagi mahakna boxing championship Charlie bu thiba chatlami. Thunder Lake na asum lakpa matamda lamhang amada Charlie Way ga thengnarami. Charlie Way gi mafamda Thunder Lake na asumna hairami. Ai mafam asida nangbu hatpa laklibani. Thunder Lake ki wadu taba matamda Charlie aduki matik pakhatlami. Aduga Thunder Lake ki mafamda Charlie na asumna hairai. Ai bu halu hairiba nupa adu oina halu. Aduga mana pirakliba paisa adugi mathakta aina double times hena pige haiduna Thunder Lake ki mafamda hairami. Adum oinamak Thunder Lake na Charlie na hairiba wafam asida reject tawrami. Maramdi karigumba Thunder Lake na tawge khankraba thabak amatada tawdana toktri haiduna Charlie gi mafamda Thunder Lake na hairai. Asigi matung Charlie amadi Thunder Lake makhoi ani yamna akanba mawongda mafam asida fight tawrami. Adubu makhoi ani na tawriba fight asida Thunder Lake na Charlie bu yamna tamthiba mawongda mafam asida hatuami. Masigi matungda sinasi ship tawduna aikoida nakal amaromda kungfu gi school amabu ulai. Hairiba mafam asida student kaya amasu kungfu tamduna leirami. Mafam asida practice tawriba student sing asibu Master Wang na loina yengsinduna leirami. Master Wang adu angangsing asina tawriba asi yenglambadagi phamamba adu hawgalaktuna magi assistant aduda asumna hairai. Nang mafam asida angangsing asibu yengsilamu. Ai thabak amata sukhige haiduna mafam adudagi Master Wang adu chatkirami. Master Wang aduna chatkraba matungda assistant aduna mafam aduda leiriba magi satra sing aduda kungfugi step kharabu taami. Adum oinamak assistant aduna takliba sing adu mafam aduda leiriba student sing aduna amata lauramde. Mana tawriba adu moina thokpa ama tawduna leirami. Maramdi assistant adugi hek maningda Freddy Wang haina khangnaba Master Wangi masanupa aduna mafam aduda joke tawduna leiribani. Asidagi assistant aduna su khanga ami ngasaidagi magi maningda karan tawduna leiriba asi Master Wongi masanupa Freddy Wong ne haiba asi. Matam aduda Freddy Wongi mafamda assistant aduna asumna hairai. Nangna ngasaidagi karan tariba asi karigino mafam asida nang Master Wongi masanupa ni haiduna nangna tawningbada tawba yaroi haiduna Freddy Wongi mafamda hairami. Aduga amuksu makhatana assistant aduna Freddy Wongi mafamda asumna hairami. Nang ngasidi aina para ama tambiba tare haiduna mafam aduda assistant amadi Freddy Wong makhoi ani fight tawba hora ami. Matang asida tawriba fight asisu aikoina yengba matamda yamna nokningba haibadusu oirami. Mafam asida assistant amadi Freddy makhoi ani na funariba fight asida Freddy ne assistant asibu yamna laina furami. Asigi matung mathangi numita Freddy Wong amadi magi mamanaba kharaga tawduna mafam amada achapot chaduna leirami. Makoina achapot chaduna leiriba mafam aduda masak matau yamna fajarabi nupi amabu makoina yengduna leirami. Hairiba nupi asida munna yenglaba matung Freddy Wang na magi mamanaba sing adugi mafamda asumna hairai. Asida leiriba masak matau fajarabi nupi asida aina konba ngamgani. Karigumba aina nupi asida konba ngamba taragadi nakhoi mayamna aigi achapot leigadawbani haiduna mamanaba singi mafam aduda hairami. Asumna hairaba matungda makoina leiriba adugi nakanda leiriba dukan aduda
ꯑꯗꯨꯗꯒꯤ ꯉꯥꯄ꯭ꯔꯨꯝ ꯑꯃꯕꯨ ꯂꯧꯊꯣꯛꯇꯨꯅ ꯐꯦꯗ꯭ꯔꯤ ꯋꯥꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯉꯥꯄ꯭ꯔꯨꯝ ꯑꯗꯨ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯐꯦꯗ꯭ꯔꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯇꯨꯅ ꯐꯦꯗ꯭ꯔꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯦꯗ꯭ꯔꯤ ꯋꯣꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯐꯦꯗ꯭ꯔꯤ ꯋꯣꯡꯗꯤ ꯀꯣꯡꯐꯨ ꯑꯁꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯐꯨꯔꯛꯄ ꯑꯗꯨꯗꯒꯤ ꯐꯦꯗ꯭ꯔꯤ ꯋꯣꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯔꯕ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯨꯡ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯃꯜꯁꯨ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯡꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯁꯨꯅꯕ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯂꯤꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯥꯒꯤ ꯅꯨꯡ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯦꯗ꯭ꯔꯤ ꯋꯣꯡ ꯆꯪꯁꯜꯂꯛꯇꯨꯅ ꯂꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯥꯏꯠ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯐꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯏꯠ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯗꯤꯅ ꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯛꯆꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯦꯗꯤꯅ ꯂꯥꯛꯆꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯥꯡ ꯑꯃꯕꯨ ꯂꯤꯅ パイドꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯤꯕꯨ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯗꯨꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐ꯭ꯔꯦꯗꯤꯅ ꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯂꯥꯏꯔꯕ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯐ꯭ꯔꯦꯗꯤ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯂꯣꯟꯅ ꯆꯪꯉꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯉꯁꯥꯏ ꯐ꯭ꯔꯦꯗꯤꯅ ꯂꯛꯅꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯗꯔ ꯇꯧꯁꯟꯅꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯐ꯭ꯔꯦꯗꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥই ꯃꯣꯏꯒꯤ ꯃꯐꯝꯗ ꯐ꯭ꯔꯦꯗꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯐ꯭ꯔꯦꯗꯤꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯗꯤꯕꯨ ꯐꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯔꯦꯗꯤꯒꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯐ꯭ꯔꯦꯗꯤꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯐ꯭ꯔꯦꯗꯤꯒꯤ ꯃꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯂꯤ ꯕꯔꯖꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯕꯦꯟꯗꯦꯖ ꯂꯣꯏꯅ ꯆꯦꯠꯁꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤ ꯕꯔꯖꯤꯁꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯁꯇꯔ ꯍꯣꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯥꯕꯨ ꯑꯍꯛꯄ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯣꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯍꯣꯡ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯩ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯐꯨꯗꯣꯏꯒꯤ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯐꯨꯔꯛꯏꯕ ꯆꯩ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯇꯔ ꯍꯣꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯕ ꯄꯥꯝꯂꯒꯗꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯄꯥꯅꯤꯁꯃꯦꯟꯠ ꯑꯁꯤ ꯄꯤꯍꯟꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ 10 ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ 10 ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯗꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯑꯃꯠꯇ ꯍꯜꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯒꯤ ꯃꯅꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐ꯭ꯔꯦꯗꯤꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯐꯝ ꯑꯁꯤꯗ 10 ꯑꯦꯇꯦꯛ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ 3 ꯑꯦꯇꯦꯛ ꯈꯛꯇꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯃꯈꯜ 3 ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯗꯤꯅꯁꯨ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯐꯨꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯐ꯭ꯔꯦꯗꯤꯅ ꯂꯤꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯦꯗꯤꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯥꯁꯇꯔ ꯋꯣꯡ ꯑꯃꯗꯤ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ, ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯇꯔ ꯋꯣꯡꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐ꯭ꯔꯦꯗꯤ ꯋꯣꯡꯕꯨ ꯃꯥꯁꯇꯔ ꯋꯣꯡꯅ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯄꯥꯅꯤꯁꯃꯦꯟꯠ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯑꯗꯨ ꯃꯄꯥꯅ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯖꯤꯁꯟ ꯑꯃꯗ ꯂꯦꯞꯍꯜꯂꯒ ꯃꯈꯨꯠ ꯃꯈꯣꯡ ꯃꯀꯣꯛꯇ ꯇꯦꯡꯀꯣꯠ ꯑꯃꯃꯝꯕꯨ ꯊꯝꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯥꯒꯤ ꯃꯃꯥꯡꯗ ꯄꯨꯡ 5 ꯂꯦꯞꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯀꯧꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯍꯟꯗꯨꯅ ꯄꯥꯅꯤꯁꯃꯦꯟꯠ ꯑꯁꯤ
ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔ ꯑꯃꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯝꯃꯤ꯫ ꯃꯥꯁꯇꯔ ꯋꯣꯡꯅ ꯄꯤꯔꯤꯕ ꯄꯥꯅꯤꯁꯃꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗ ꯇ꯭ꯔꯦꯅꯤꯡ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯄꯥꯅꯤꯁꯃꯦꯟꯠ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯐ꯭ꯔꯦꯗꯤꯅ ꯄꯥꯅꯤꯁꯃꯦꯟꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯥꯅꯤꯁꯃꯦꯟꯠ ꯑꯁꯤꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯂꯨꯕ ꯌꯥꯝꯅ ꯋꯥꯕ ꯄꯥꯅꯤꯁꯃꯦꯟꯠ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯅꯊꯛꯇ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯦꯒꯔ ꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯇꯥꯛꯏꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯇꯦꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯐ꯭ꯔꯦꯗꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯦꯗꯤꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯛꯇꯨꯅ ꯃꯍꯥꯛ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯉꯝꯃꯤ꯫ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯐꯝꯃꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯐꯝꯖꯟꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃꯕꯨ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯗꯤ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯖꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯜꯂꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨꯕꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯆꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯗꯒꯤ ꯐꯝꯃꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯑꯗꯨꯝ ꯐꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯝꯃꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯕꯦꯒꯔ ꯁꯣꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯗꯤ ꯋꯣꯡꯅꯗꯤ ꯈꯪꯉꯝꯗꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯤ ꯕꯦꯒꯔ ꯁꯣꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯒꯔ ꯁꯣꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯅꯄꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯕ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯐꯝꯃꯝꯕ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯍꯟꯅ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯕꯦꯒꯔ ꯁꯣꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯕꯦꯒꯔ ꯁꯣꯒꯤ ꯃꯈꯨꯠꯇꯒꯤ ꯆꯦꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯕꯦꯒꯔ ꯁꯣꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯕꯦꯒꯔ ꯁꯣꯒ ꯄꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯦꯒꯔ ꯁꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯦꯗꯤ ꯋꯣꯡꯕꯨ ꯕꯦꯒꯔ ꯁꯣꯅ ꯃꯥꯒꯤ ꯂꯩꯐꯝ ꯁꯪ ꯑꯗꯨꯕꯨ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯦꯒꯔ ꯁꯣꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯦꯒꯔ ꯁꯣꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯔꯦꯗꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄ ꯉꯝꯍꯜꯂꯝꯗꯦ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯍꯥꯟꯕ ꯍꯧꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯆꯐꯨ ꯃꯔꯤꯕꯨ ꯈꯤꯟꯗꯨꯅ ꯊꯅꯝꯃꯤ, ꯑꯗꯨꯒ ꯆꯐꯨ ꯑꯆꯧꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯑꯍꯨꯝ ꯑꯃꯕꯨꯅ ꯏꯁꯤꯡ ꯌꯥꯎꯍꯜꯂꯒ ꯑꯍꯥꯡꯕ ꯆꯐꯨ ꯑꯗꯨꯗ ꯀꯟꯊꯣꯛꯇꯨꯅ ꯍꯩꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯒꯔ ꯁꯣꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯐ꯭ꯔꯦꯗꯤꯅ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯒꯔ ꯁꯣ ꯑꯗꯨ ꯐ꯭ꯔꯦꯗꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯐ꯭ꯔꯦꯗꯤꯅ ꯆꯣꯡꯊꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯗꯤ ꯌꯥꯝꯅ ꯆꯂꯥꯛ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯕꯦꯒꯔ ꯁꯣ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯜꯂꯒ ꯆꯐꯨ ꯃꯈꯨꯝ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯅꯟꯁꯤꯜꯂꯝꯂꯒ ꯐ꯭ꯔꯦꯗꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯑꯗꯨ ꯊꯟꯗꯔ ꯂꯦꯛꯀꯤ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯒ ꯃꯥꯒꯤ ꯑꯆꯣꯠꯄ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯪꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐ꯭ꯔꯦꯗꯤ ꯋꯣꯡꯅꯗꯤ ꯃꯐꯝ ꯑꯁꯤ ꯊꯟꯗꯔ ꯂꯦꯛꯀꯤ ꯁꯦꯀ꯭ꯔꯦꯠ ꯔꯨꯝꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯅ ꯈꯪꯉꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯐꯤ ꯌꯥꯝꯅ ꯀꯟꯅ ꯀꯪꯍꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯟꯗꯔ ꯂꯦꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯟꯗꯔ ꯂꯦꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯟꯗꯔ ꯂꯦꯛꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯃꯐꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯟꯗꯔ ꯂꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯐ꯭ꯔꯦꯗꯤ ꯋꯣꯡꯅ ꯀꯔꯤꯁꯨ ꯇꯥꯁꯟꯅꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯀꯪꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯊꯟꯗꯔ ꯂꯦꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯄꯗꯤ ꯍꯥꯠꯄꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯟꯗꯔ ꯂꯦꯛꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯪꯒꯨꯝꯕ ꯑꯆꯝꯕ ꯃꯤ ꯑꯁꯤ ꯍꯥꯠꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯉꯝꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯊꯟꯗꯔ ꯂꯦꯛꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯕꯨ ꯄꯥꯅꯤꯁꯃꯦꯟꯠ ꯑꯣꯏꯅ ꯃꯈꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯦꯠꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯇꯨꯁꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ
ꯃꯥꯅ ꯉꯁꯥꯏ ꯊꯟꯗꯔ ꯂꯦꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯈꯣꯡ ꯑꯅꯤ ꯀꯥꯔꯛꯇ ꯂꯤꯠꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯟꯗꯔ ꯂꯦꯛꯀꯤ ꯃꯐꯝꯗ ꯃꯥꯅ ꯔꯤꯚꯦꯟꯖ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯕꯦꯒꯔ ꯁꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯕꯦꯒꯔ ꯁꯣꯅ ꯐ꯭ꯔꯦꯗꯤ ꯋꯣꯡꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯈꯨꯠꯀꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯕꯦꯒꯔ ꯁꯣꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯈꯨꯠꯇ ꯆꯩ ꯑꯅꯤꯕꯨ ꯂꯦꯡꯖꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯐ꯭ꯔꯦꯗꯤ ꯑꯗꯨ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯆꯥꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯈꯨꯠꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯕꯦꯒꯔ ꯁꯣꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯁꯤ ꯇꯧꯕꯤꯕꯗꯒꯤ ꯐ꯭ꯔꯦꯗꯤ ꯋꯣꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯍꯩꯖꯨꯒꯥꯕꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯉꯝꯃꯛꯑꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯕꯦꯒꯔ ꯁꯣ ꯑꯃꯗꯤ ꯐ꯭ꯔꯦꯗꯤ ꯋꯣꯡ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ ꯕꯦꯒꯔ ꯁꯣꯒꯤ ꯃꯃꯤꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯖ꯭ꯋꯥꯔ ꯑꯗꯨꯗ ꯕꯦꯒꯔ ꯁꯣꯅ ꯄꯩꯁꯥ ꯀꯌꯥ ꯑꯃꯕꯨ ꯇꯣꯡꯉꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯡꯉꯕꯁꯨ ꯕꯦꯒꯔ ꯁꯣꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯗꯨ ꯄꯦꯜꯂꯝꯗꯦ ꯃꯔꯝꯗꯤ ꯖ꯭ꯋꯥꯔ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯃꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯕꯨꯁꯨ ꯇꯥꯟꯕ ꯄꯥꯝꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥ ꯖꯨ ꯌꯥꯝꯅ ꯊꯛꯄ ꯄꯥꯝꯃꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯖꯨ ꯂꯩꯅꯕ ꯄꯩꯁꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯖ꯭ꯋꯥꯔ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯝꯃꯤ ꯖ꯭ꯋꯥꯔ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗ ꯆꯦꯂꯦꯟꯖ ꯑꯃꯕꯨ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯗ ꯃꯁꯥ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯕꯦꯒꯔ ꯁꯣꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯖ꯭ꯋꯥꯔ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯤꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯑꯗꯨ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯕꯦꯒꯔ ꯁꯣꯒꯤ ꯃꯃꯤꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯕꯦꯒꯔ ꯁꯣꯅ ꯃꯐꯝ ꯑꯗꯨꯗ ꯖ꯭ꯋꯥꯔꯒꯤ ꯃꯔꯨ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯑꯝꯃꯤ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖ꯭ꯋꯥꯔ ꯈꯥꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯠꯇꯨꯅ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯨ ꯀꯣꯛꯄ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯦꯛ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯥꯔꯒ ꯆꯦꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯑꯀꯟꯕ ꯑꯗꯨꯕу ꯁꯤꯖꯤꯟꯅꯗꯨꯅ ꯐ꯭ꯔꯦꯗꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯊꯪ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯨꯡꯊꯪ ꯑꯗꯨꯅ ꯊꯥꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯥꯃꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯕꯦꯒꯔ ꯁꯣꯅ ꯐ꯭ꯔꯦꯗꯤꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯈꯔꯕꯨ ꯄꯤꯗꯨꯅ ꯌꯨ ꯂꯧꯔꯨꯅꯕ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯪꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯌా ꯑꯃꯕꯨ ꯄꯩꯁꯥ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯥꯅ ꯆꯥꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯋꯦꯇꯔ ꯑꯗꯨꯗ ꯖꯨ ꯍꯥꯞꯅꯕ ꯈꯥꯔꯨꯡ ꯑꯗꯨꯕꯨ ꯄꯤꯁꯟꯗꯨꯅ ꯕꯣꯇꯜ ꯑꯁꯤꯗ ꯖꯨ ꯀꯞ 2 ꯈꯛꯇꯕꯨ ꯍꯩꯌꯨ ꯑꯗꯨꯒ ꯕꯣꯇꯜ ꯑꯁꯤ ꯊꯟꯅꯕ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯖꯜꯂꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗꯤꯅ ꯌꯨ ꯂꯧꯔꯨꯔꯒ ꯍꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯑꯁꯤꯗ ꯕꯦꯒꯔ ꯁꯣ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯔꯝꯗꯤ ꯕꯦꯒꯔ ꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯃꯥ ꯂꯩꯕ ꯉꯝꯃꯝꯗꯦ ꯑꯗꯨꯒ ꯖꯨꯗꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯪꯕꯁꯨ ꯑꯣꯏꯔꯝꯃꯤ ꯕꯦꯒꯔ ꯁꯣꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯃꯣꯏꯒ ꯐꯨꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯦꯝꯕꯨ ꯃꯥꯁꯇꯔꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯕꯦꯝꯕꯨ ꯃꯥꯁꯇꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯑꯁꯤ ꯐ꯭ꯔꯦꯗꯤ ꯑꯃꯗꯤ ꯕꯦꯒꯔ ꯁꯣ ꯃꯈꯣꯏ ꯑꯅꯤꯒ ꯐꯨꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯗꯤꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯣꯇꯦꯜꯗ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯝꯕꯨ ꯃꯥꯁꯇꯔ ꯑꯃꯗꯤ ꯕꯦꯒꯔ ꯁꯣ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯕꯦꯒꯔ ꯁꯣ ꯑꯗꯨ ꯕꯦꯝꯕꯨ ꯃꯥꯁꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯔꯝꯗꯤ ꯕꯦꯒꯔ ꯁꯣ ꯑꯁꯤ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯐ꯭ꯔꯦꯗꯤꯅ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯒꯔ ꯁꯣꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯨ ꯑꯗꯨꯕꯨ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯗꯤꯅꯁꯨ ꯖꯨꯒꯤ ꯕꯣꯇꯜ ꯑꯃꯕꯨ ꯕꯦꯒꯔ ꯁꯣꯒꯤ ꯃꯐꯝꯗ ꯂꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯒꯔ ꯁꯣꯅ ꯖꯨ ꯑꯗꯨ ꯊꯛꯄ ꯃꯇꯝꯗ
matamdadi zoo aduda ising ngakta yansanbana maram oiduna ma mafam aduda zoo adubu kamthorakami asina maram oiraga beggar show adubu bamboo master aduna mafam aduda yamna tamthina furami matam aduda Freddy amadi beggar show makhoi ani mafam adudagi thongnauda lituna yamna kanna senkhirami makhoi ani bamboo master adubu makhoigi mafam aduda chatriba fawba masi amada lotuna leirami numit asigi numidangda beggar show na Freddy gi mafamda adugi matik shauraduna yamna thina sairami karigi damakta sairibano hairabadi mana zoo loruso haiduna thakraga hotel aduda mana paisasing adu tawduna asa atha kaya ama sathoaba matungda mana loruso haiduna thakhiba zoo adubu lawdabida ising ata hanjanduna porakpagi damaktani matam aduda Freddy na beggar show gi mafamda asumna haijarami bamboo master adubu phuba ngamnabagi damak hana aingonda piriba training asidagi henba yamna akanba mongda training kaya amabu pibiyu haiduna beggar show gi mafamda hairami Freddy na asumna hairakpa asida beggar show na su yaraduna magi haijariba funabagi skin sing asibu Freddy gi mafamda tambirage haiduna khalami Freddy gi mafamda beggar show na asumna hairakami karigumba nangna training asigi damak ready da leiba taragadi mafam asida leiriba zoo kharung asibu pairo aduga zoo adu hairaga thakba horo haiduna hairami matam aduda Freddy su zoo gi kharung adu paiduna glass amada haiduna zoo adu aduki matik fajana thaksilami makhoi ani zoo adu mayam thakpana maram oiduna mafam aduda aduki matik yu ngaurami asigi matungdagi beggar show na Seven master gi skin sing adubu Freddy gi mafamda tamba hobirami ahanba oina Freddy gi mafamda beggar show na master zoo gi fighting skill adubu hana tambirami master zoo hairiba master asi masagi inner power bu masana control tawba ngamjaba master amani ani subada master Lee gi skin adubu mahangna tambirami master Lee hairibasi magi power asi magi makhongjet asibu aduki matik yamna kanba master amani mathangda pet master hen gi matangda tambirami pet master hen hairiba asi magi masa asi aduki matik kanba master amani asigi matungda masterland hairiba master asi kick thaba matamda aduki matik yamna thuba master ama oirami mathangda master sang hairiba master asi amuktangda kick ani thaba ngamba master amani mathangda master song hairiba master asi miyoibagi ngakta attack tawba aduki matik haiba master amani aroibada master miso hairiba master asi magi body bu sijanaduna miyoibabu yamna laina phuba ngamba master amani asumna tawduna Freddy asi magi master gi matung inaduna ayuk nungthin numidang khaktana aduki matik fajaba mongda akanba mongda training kaya ama tawrami nakal amaromda aikhoida master wongi manakta Lee bu lakpa adu aikhoida ulai Lee na master wongi mafamda asumna hairai master wong aigi yumda chak amukta saminasi haiduna aduga amuksu makhatana asumna hairai master wong na karigi damak master gi village da leiriba lamsing asibu yonba thingibano haiduna matam aduda master wong na Lee gi mafamda asumna hairami Mr. Lee nangna karigi damak aigi village asida leiriba lamsing asibu leiba pamibano haiduna matam aduda Lee na master wong gi mafamda asumna hairami thaina aikhoigi leiramiba ipa ipu singduna aikhoigi ifamda sap ama tawrami madudi mafam asida leiriba lamsing asibu aikhoina loksangadawbani haiduna matang asida Lee na hairaiba wafam asidagi master wong na khangba ngamami madudi Lee na hairaiba wafam asida makhoigi marumda leiriba mabuk fataba wa asi mana khangami matam aduda master wong na Lee gi mafamda asumna hairami nakhoina khaliba asi aikhoigi village da leiriba lamsing asida koilabu yamna marang kaina fangi maram asina nakhoina mafam asida leiriba lamsing asibu loksanduna mining tawduna nakhoigi karbar ama hawdoknabagi damak lamsing asi pamiba natra haiduna tarwongna amuksu makhatana asumna hairami nangna pamiba thabak adu karigumba aina hinglingai matam asidadi oithoktabani haiduna Lee gi mafamda hairami adubu Lee na makhoigi lamsing asi yonabagi damak master wong gi mafamda amukasu hairami karigumba aina thabak asi tawraba matamda nangi nafamda aina nangi share oina 20% khaige haiduna hairami adum oinamak Lee na hairiba wafam asida master wong na kari amata sungya yaramde asigi mahutta master wong na Lee adubu mafam asidagi yamna thuna satkinaba haiduna mafam adudagi yamna thina saiduna tanthokirami asigi matungda Thunder Lake adu magi secret room aduda lakpa adu aikhoina uba fangi mana mafam aduda lakpa matamda letter amabu mafam aduda leirami letter adu mana phaktoktuna yengba matamdadi Mr. Lee na tharakpa letter oiduna leirami letter aduda asumna iduna leirami master wong bo hatlo haiduna asigi matung Freddy adu mayumda zoo kharung amabu paiduna lambida halaami mana asum lambida lakpa matamda bamboo master adu lambida leiramba adu mana thengnarami matang asida Freddy na khalami madudi bamboo master asibu matang asida revenge lawrage haiduna matam aduda Freddy na bamboo master adugi manakta sangsinduna bamboo master aduna saunaba wa kaya amabu haijalami matam adudagi bamboo master adusu mafam aduda sauraktuna Freddy makhoi ani gi marakta yamna fajaba fight ama tawrami makhoi ani na asum fight tawnarakpa
matamda haurakpadadi Bamboo Masterna Freddybu aduki matik lakchana tawrammi adugi matung mafam aduda Freddyna porakhiba ju kharung adudagi ju kharabu mahakna thakchilami yu adu hek thakchankhibadagidi Freddyna Bamboo Master adubu mafam aduda yamna tamthiba mongda magi drunken Stein adu sijanaduna mafam aduda furami Bamboo Master adubu mafam aduda phuba loiraba matungda Freddyna mafam aduda leiramba ju kharung anibu puduna Beggar Shogi manakta amu halaami adubu Freddyna Beggar Shogi leifam asida yorokpa matamdadi Beggar Show adu mafam aduda leiramde Freddyna makhoigi yum adugi akoiba aduda Beggar Showbu thirami adum oinamak Beggar Showgi mahutta table adugi mathakta letter amabu thengnarami letter aduda Beggar Showna asumna Freddygi mafamda iduna thamami haujikti nangi training adusu mai pakna loire maram asina nangi babagi manakta sattuna yamna haiba inba angang ama oiruro haiduna letter aduda irami nakal amaromda Master Wongna magi angangsing adubu training tawduna leiringai matam aduda village adugi nupa ama laktuna Master Wonggi mafamda asumna hairami aikhoigi village asida kana amatagi ayaba yaudabida kanagumba kharana koilabu lokthokuna leihore haiduna Master Wonggi mafamda hairami pawasi hekabaga Master Wong adusu mafam adudagi yamna sauna koila lauthohori hairiba mafam adu tamna laami adubu mana mafam adu yorokpa matamdadi kanagumba amatabu mafam aduda thabak suduna leiramde adugi mahutta magi mathakta Thunder Lake na oina attack tawraami aduga Thunder Lake na Master Wonggi mafamda asumna hairami aikhoi ani mafam asida fight tawsi haiduna Thunder Lake na amuksu makhata na asumna hairai nangumba nupa asidi aiga funaba matamda yamna matik chai haiduna aduga amuksu hairai adubu aiga nanga funaba matamda aina nangonda awaba karisu pidabida aina nangbu hatkani haiduna hairami asigi matungdagi Thunder Lake amadi Master Wong makhoi ani mafam aduda yamna fajaba mongda fight tawba horaami adubu makhoi ani na fight tawba matam aduda Thunder Lake na Master Wongbu yamna laibu mongda furami asumna makhoi ani na funaduna leiringai Master Wonggi machanupa Freddy adusu mafam aduda magi marup amaga loinana laami Freddy na mafam aduda mapagi mafamda asumna hairami ngasigi fight asida babagi mahutta aiga oina fight tawnage haiduna mana hairiba adu taba matamda mapa amadi maga lakminariba marup adusu angakpo faurami asumna makhoina leiringai matam aduda Beggar Show adusu mafam aduda yoraami Beggar Show adu lakpa uba matamda Thunder Lake adu Beggar Show bu uba matamda yamna kirami adubu matang aduda Beggar Show na Thunder Lake ki mafamda asumna hairami ngasigi fight asida aina kaidawnungda nanga funaroi nangi damakti Freddy ne hena matik chai haiduna hairami asigi matungdagi Freddy amadi Thunder Lake makhoi ani yamna fajaba mongda mafam asida fight tawrami adum oinamak Thunder Lake na Freddy gi mafamda lakchaba kari amata ngamamde matam aduda Freddy na magi training da tamkhiba skin kaya adubu mafam aduda sijanaduna yamna laiba mongda Thunder Lake adubu mafam aduda halami Freddy gi matawasi uba matamda Beggar Show amadi Master Wong makhoi anisu aduki matik haraurami asumna utlaba matungda nungairaba film asi matang swaida loishankhirami ngasigi aigi explanation asida wahai wata soiba asoi aranjawrabasu mayamgi mafamda ngakpiyu haiduna haijari